Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Pongnafamgi office ki bomb attack ta senabasing pung nifunipangi manungda fanaba amju na dabi tauri. Manipur haukiba pung kun marida mioi nipan COVID-19 positive oiba thenaki mioi tare na naba faduna discharge tauki amasung leibaga sigi sahi yankai gi mathakta leiba mioi singda COVID-19 gi vaccine kapa mathang thadagi hauragani. Laibagasina malemgi laichet oriba COVID-19 gi mayokta punna amatoina lanthengari lamdam sigi miyamna sakhangnarba mioi kayana su lanfam masina mai pak na bagitamak Akasbani Imphal gi ipawgi kutangda mipung khudimangna araiba thawong ahum face mask upa amaga puttaruk lapna leiba mai mid amadi kucha toina hamdoktuna taru tanana thamnaba appeal tawri. Manipuri film amasung drama gi director amadi actress Brahmachari Mayum Rosina COVID-19 degi ngakthoknaba miyamda appeal tawraduna hai. Mayam pumnamakpo Brahmachari Mayum Rosina ahanba maktada khurumjari. COVID-19 laichet asidagi khara sapharabasu sungsoi soidana tawdaba yadraba kanglon ahumsi adumak ngaktuna chatminasi. Sarkarna laichet asi thingnaba hotnariba asigi mathakta aikhoi pumnamaksu wakhal taminaduna tangai phadaba niyom ahumsi ngakna chatminasi. Aikhoina yumdagi mapan hek thorakpaga face mask soidana uppa kaubigano. Sabon natraga hand wash sizinaduna khutsa sengna toina hamdokpa kaubigano. Mi amaga gi marakta phut taruki social distancing thamba kaubigano. Seksin ba haibasina ai isa aikhoi gi nungsijaraba imung amadi miyam pumnamakpu laichet asidagi kanba ngamgadoribani. Mayam pumnamakpu amukka hana khurumjari. Housing mapung mai pau All Manipur Working Journalists Union Amjogi Emergency General Body mipam amangarang Imphal gi Manipur Press Club ta pangtuktuna tongan ba warep sing laukre warep sing adugi manungda pongnafam amadi People's Chronicles ki office ta bomb langsilambagi thong adubu yaning da ba phongdokpa media da kihan khangan bagi thong satharim libab singna pungni phuni pangki manungda marik chumba wafam amju amadi Editors Guild Manipur khangala kadabani haibe yauri masida natana thodok asida senari basing Home Department na pungni phuni pangki manungda phaduna chapchaba thabak lokotpa hairiba pungni phuni pan asigi manungda sintha leptuna wakat mifam chathaba amasung oirakpa phibam adu general body gi mifam kauraga khannanaba haibana singba warep yauri Pongnafam amasung People's Chronicles ta tha asigi tara humdoi da bomb langsilambagi thong adubu Manipur Hill Journalists Union na yaningdaba phongdorokli Amju amadi Editors Guild Manipur na ngarangdagi hauraga pungni funipangi thabak lepagi khongjangda union asina sagotuna union sigi makhada laiba media sing makhata ba notice ama thoktrip hawa lepkigani hari Manipur da nauna mioi nipan COVID-19 positive oiba thengnaki aduga mioi tarena nava faduna discharge tauki Raija gi COVID-19 command control room na ngarang numidang wairam thokiba cherol amada hai Raijas da haujuk phawbada positive oiba apuna masing lising kumapan chani chupna mari sure masigi manungda mioi lising kunipan chatret yangkai manga nava faduna discharge taukre haujuk active case humudra taruk lairi nava phabagi changna chada marfudra nipan dasmik mari taruk ne Imphal gi khwairamin ima kaithel ahum ngarang degi amuk hanna hangba hokre COVID-19 gi laichet sandoropodagi Raija Sarkar na cheksil thorang oina kaithel ahum asi mamang sahi gi March 12 degi thingduna lakpani Imphal ngarang kaithel hangtokpagi thoromda Mukhyamantri Nongthomam Biren hai sahi asigi oina ima kaithel singda porpham phamliba singi license fee lauraroi COVID-19 gi laichet manungda matam sana thingjinduna leirakpana maram oiraga sarkar na fee lawdanaba khongthang asi lokalakpani Mahangnai laichet asina miyoiba kunaida achouba para ama tambiduna miyoibana mahoksagi khal kahendanaba maikairomda changsinbagi tangai fadaba adu nahounana ningsinghale mahut bibhaki official singna kaithel phamni bisingda garbage bag entoktuna phatta haudi sing mafam chana loisinaba thabak lokanabasu Mukhyamantri na khanganki asigimba khongthang singna kaithel asibu luna na thamba amadi popam phamni bisingda laina tina kaya dagi ngakthokpa ngamgani Kaithel asigi akoibada ningthina sit sengdoktuna luna na thamba ngamnabagi damak porpham phamli bisingna tha amagi manungda nomotang matam pibinabasu Mukhyamantri na phongtoki Kaithel asigi akoibada lairiba lambi sing athuba matamda ningthina semjillagani hainasu Mukhyamantri na thajaba piki Street vendors singna lambi da phamjinduna pot yondana mataksiladuna Mukhyamantri na hai makhoigi phampham pinana ba sarkar na darkar laiba thabak sing paikhat lagani
Assam Rifles amasung Manipur Police na ngarang Chandel Jila gi Khongjol manakta thi humbagi thabak chathabada Myanmar rondagi ain kaina pusilakpa polam sing phare hari tongan ba gari mari da purakpa polam sing adu lupa koti ama lak humpu humdoi rongi mamal oigani hari Assam Rifles Kaithel Mambi Battalion na sinduna Bishnupur Jila gi Nambol ngarang security meet pangtokre amaromda Chandel Battalion na sinduna Rises ki manung hunjin mapam sing da leiba nupa macha amasung nupi macha singbu force asida yahonaba training pibagi thabak chathari Sahi asigi January da nupa macha chama yangkai training piki Chandel Tengnopal amasung Kakching Jila gi oina nupi macha singi training pangthokpada nupi macha chama marfu training yawnaba register tawre hairi Laibag asida hojik oiriba drug ki samasya asibu nungnang ba phongdoluduna Rajapal Dr. Nasma Heptulan hai drug lanumba thingna ba honabada Kendra Sarkar Rajya Sarkar legislature sing amasung civil society organization singna amata oina thamoi sengna honabagi tangai fadaba lai United Nations Office on Drugs and Crime gi makada numini sathagadaba online capacity building hogdopagi thorum da wangang bada Rajapal hai drug lalonba thingna ba honabada Manipur Sarkar na tongan ba khongtang kya lokale amasung masida senaba myoising ahak pacherak pinaba ain sing semle manghai rises the hojik nungnangningai oiriba wafamdi naha singi marakta drug addict amasung AIDS ki oiraliba pibam asini Rajya Sarkar na akiba masak phanglaba laina asi thingnaba akan bathabak paikat charabasu HIV amasung S positive oiba migi masingdi leptana hengalagli laina asigi matangda Rajya asigi civil society organization amasung voluntary health organization singna matamgi oina jila singda miambu bahap thanbagi thorom sing pangthokli Tabiriba Pawasi Akasbani Imphal degini Leibagas the labor sahi yankagi matakta labor myoy singda COVID-19 gi vaccine kapa matang thadagi hauragani Paumi singa wari sanabada Haksal Mantri Dr. Harshvardhan hai hairiba sahi kanglup asida myoy koti kuntaruk lom lei manghai Kendra na COVID-19 gi vaccine kapa asi January 13 gi haukibani ahanba tangkakta healthcare worker singda aduga ani suba tangkakta na February ani dagi frontline worker singda vaccine kapa hauki Mahana makatan hai ahanba dose ki vaccine kaukraba myoy singchu tha sigi tarahumdoi digi ani suba dose ki vaccine kapa haukre Mahang hai hojik tongan ba vaccine tara nipan lom sayengi thakta leiri vaccine sing asichu puthokna ba thorang chori COVID-19 gi lebak asida hojik oirba phibam gi matangda Dr. Harshvardhan hai haukiba sayol asigi manungda lebak asigi jila sama marphuni panda COVID positive oibagi paw leite Aduga haukiban numit kununipan asidana jila humudra tarukta COVID positive oibagi paw leite Kendra gi Haksal Mantraloy na hairi Laibagasta COVID-19 gi vaccine kaukiba migi masing lak marput ni mga lising tarataruk chahum marpu mga yaure Nei Delhi da paumi sing da wangang mada Haksal Mantraloy gi Joint Secretary na hai apunba vaccine kaukiba sing adugi manungda lak humpumatoi lising yangkai mari chanipan marpudra marina healthcare workers singni aduga lak kulumdoi lising humpumatoi chamri marpudra matoi na frontline workers singni hojik phawbada healthcare worker lising marpudra tare chatre kunthra ni toida second dose ki vaccine kaukre haukiba pung kunmarida covid ki anaba lising mapan hena naba phakibaga loinana leibagasta COVID-19 na nabadagi pharpagi chang chada marpudra tare dasmik ani mapan yaure Kendra gi mapan thoram mantri Dr. Jay Shankar na hairi Assam yauna awang nongpok lamdam pumbada lambi thongi phibam phaganan ba haibasi Kendra gi mapung oiba pandam ni Guwahati da paumi sing da wangang bada mahang hai Bharat amasung Japan na punna changsin minaduna skill development amasung karbar gi thabakta senphang kya thadana ba honari Mahang hai Japan gi ambassador Satoshi Suzuki na Assam da lakpa asina Bharat Japan gi mapang asina Bharat maruoina Assam gi chakot lambida kaya yamna ahongba purappa ngambagi haibadugi mami tari Thoromadu da wangang bada Japan gi ambassador Satoshi Suzuki na hai awang nongpok lamdam chawkhat na balaibak anina punna honari Bharat pu 5 trillion economy ohinabagi manglan adu mangphau na ba honabada awang nongpok lamdam chawkhat an bahaibasi yamna mak tangai phade Loisilapata COVID-19 nagi ngakthok na ba face mask upa phutaruk lamna leiba khutcha amati mai mit taru taran thamba haiba achamba thong ahum masi ngakna chatpina ba amuk hanan ningsingjari aroibada maroiba pau Paunafamgi office ki bomb attack la chenaba sing pung ni phuni pangi manungda phanaba amjuna dabi tawri Manipur haukiba pung kunmari da miyoi nipan COVID-19 positive oiba thenaki miyoi tarena naba phaduna discharge toki amasung leibaga sigi sahi yangkai gi mathakta leiba miyoi singda COVID-19 gi vaccine kapa mathang thadagi hauragani pauloi jare